ngase phongkiba tungan ba Manipuri si phungsing amasung thokiba thawdo wathok singdagi maroibi I pausing khongosarga Manipur top channel gi mekedi gi myamna thamjage ahanwada Isel Express dagi lakhosaraga Nonganba misi da Chennaba ama phare GAC semkre akan makhongjang lakadawri Thawak satmina kharaga sin loiramlaba kokaithil lamdong digi akoizam Nonganba misi ga mari lainana miyoi ma phare pharaba miyoi duri Chennaba district ki Nongailong Kataumai village dagi Moses ko bumiyay mani Makangpupi district police nang simuyum dagi fort kibin hadi nakala moramda Nonganbi ki misi yamna singnene oi hairaduna misi yamna singnene oi hairaduna ngasi misi ki matangna GAC ama sem duna mahaka chatminakhiba thoksom sonia phadri phawba sibaksang lawri hena GAC na worep lokre ngasi kwakaithil awang kunjeng lekai community hall da misi ki mari lainana miyam gi mifam ama pangthoklaba matung sem kiba GAC gi convener Thaunawjam Asalata na pawmising na phungdokibada thabak chatminakhiba miyeduna sina leiramlaga chatminariba miyeduna karimata khangdi haibisi maram chadaba madi thajani hai oida bopni mara sida karino khangdaba aron bori ama leibigi mamitari thaudok thokpa numit aduda Sonia na senapati da lehoraga Nonganba matau kramna Sonia thamlamlaga mathanta sakadoribano Nonganba mapamamada sina leiramle haiba khanglaba pawbada Sonia na karigi paw amata piraktribano misi yamna singnane oi maramsina miyam gi oeba akan bi ahu laktri ngaida misi ki sab sab langla langjin ama athup matamda lengna puthok piu haina mari leina basingda appeal tarakli loinana thoksom Sonia si ngasi dagina pungkun ga mari phawgi manungda fort kadabani mak fagatuna misi ki matangna sab sab langla langjin puthok tri phawba asi baksang lawri haina GAC ki mekedi gi phungdorakli atopa pawmana Manipur, Nagaland, Nahadol Singh Indian Army ki Agnibir recruit taunaba application karakli. Nagaland amasu Manipur state ani ki district khudimakta leiriba yumpandriba Nahadol nupasingdagi Indian Army ki Agnipat scheme gi makhar Agnibir oina recruit taunaba gidama online ki kuthangda application tawri. Thawa yawa candidate singna online registration adu satliba February 13 tagi CAC gi March 15 phawgida tawbi yagani. Agnibir lobgi recruitment process asi ani thona pangthokadari ahanba tangakta candidate singa do online gi kuthangda computer based tawo oiba sangyeng sathagani ahanba tangak ki sangyeng asida mai paklaba candidate singa do ani suba tangakta pangthokadari recruitments rally de yabi yagani hari thawa yoba candidate singa www.joinindiansarmy.nic.in da sanglaga eligibility status check tawba amasum personal profile semba yagani application adu mapung phana mentionlaba matungda website atu yawba atopa link amagi kuthangna sanglaga SBI portal makhatana sangadabani hariba portal adu da candidate singna lupa sani ga yankhai amadi application oiba bank sourcing thigadabani ari PPU gi mawongda debit natraga credit card sing online banking UPI sejnabi yagani mari lenaba candidate singna active oiriba email amadi mobile number gonagadabani masi makhataba communication gi tamak ni haiba wafam kohima amasum Imphal wing defense PRO na khangalakli candidate singna examination center manga gi manung digi ama masagi apama matung ina hanjagadabani online di application thajilapara candidate masagi Aadhaar number entry tawgadabani masagi mobile number candidate masagi Aadhaar su link tawgadabani hari common entrance examination asigidama candidate singna practice tawba ngamjanabagidama GIA website ta tuan category singi oina link ama supiri haina PRO gi sirolosna phongdorakli common entrance asigidama candidate ama yamdrabada amuktang oirabasu practice tawgadabani mathaki website asida online examination asida yawnabagidama amadi matawkramni appear tawgani loinana karamna register tawgani habigi matangda animated video singsu yawri mai masingi thak physical amadi medical standard loinana job specification gi matang su website asidugi khangma yagani ranga paharda leiba army recruitment office ki helpline number sing 038622249012 atopa amana 8974958673 asidagi akopa model sing khangma su yagani website asida candidate singna samamnaba leiba yawrusu wang hanglakpa yagani haiba wafam thamlakli Makasa tarak poina sanaleba pauksi dige topa maruibi I pausing mian thamjagi Manipur lenga ki hospital singa sidiki matam kaktana thong lolagani demand sing thabak to unthok triba phawbu khongjang handok loi doctors association All Manipur Health Services Doctor Association tha kya gi mamang gi tungan demand sing taladuna
ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯊꯣꯡ ꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯂꯣꯂꯤ ꯄꯤ ꯃꯥꯎꯅ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯂꯣꯂꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯈꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯗꯤꯃꯥꯟ ꯅꯤꯄꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯛꯂꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯗꯣꯛꯇꯔꯁꯤꯡꯅ ꯕ꯭ꯂꯦꯛ ꯕꯦꯖ ꯊꯦꯠꯄ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯔꯦꯂꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ OPD ꯊꯣꯡ ꯂꯣꯟꯕ ꯑꯃꯗꯤ ꯃꯥꯁ ꯀꯦꯖꯨꯑꯦꯜ ꯂꯤꯐꯅꯆꯤꯡꯕ ꯂꯧꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯅꯅꯕ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯜꯇꯤꯃꯦꯇꯝ ꯊꯥꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ MHASꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯃꯣꯁꯟꯒꯤ ꯃꯇꯥꯡꯗ ꯇꯥꯏꯝ ꯕꯥꯎꯟ ꯈꯛꯇꯃꯛ ꯅꯩꯅꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 3ꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯌꯥꯅꯤꯡꯗꯦ ꯇꯥꯏꯝ ꯁ꯭ꯀꯦꯜꯗ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯚꯦꯀꯦꯟꯁꯤ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯏꯝ ꯁ꯭ꯀꯦꯜꯒꯤ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯒꯨꯝ MHASꯀꯤ ꯗꯣꯛꯇꯔꯁꯤꯡꯒꯤꯁꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯐꯝ ꯊꯣꯛꯏ ꯊꯕꯛ ꯍꯦꯛ ꯆꯪꯕꯗꯒꯤ ꯄ꯭ꯔꯃꯣꯁꯟ ꯑꯃ ꯐꯥꯎꯕ ꯐꯪꯗꯅ ꯔꯤꯇꯥꯌꯔꯃꯦꯟꯠ ꯆꯠꯈꯤꯕ MHASꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯐꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯦꯞꯇꯨꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁꯨꯄꯔꯅꯨꯑꯦꯁꯟ एज 65 ओहेननब खंगखिब लेख्रबसु MHS की डॉक्टरसिंगीदी ऑर्डर असि सतनहंदना थमली स्टेट असि दलैरिब डॉक्टर गी स्ट्रेंग असि लैरिब मीसिंग असि सनदे इम्फाल मनुंग नतबसिंगी हाइदोक मफमसिंग लैरिब अनालेंग संसिंग ngasisu डॉक्टर गी अवार्ड पक्या लैरिबनि वर्ल्ड हेल्थ ऑर्गेनाइजेशन गी मतुंग इन डॉक्टर अमना पेशेंट लिसिंग अमा येंगदबनि हाइब नियम लैरि अदुबो लमदम असिदा डॉक्टर लिसिंग अमागा समनि लैरि लमदम असिगी पॉपुलेशन लाख 30 गी मथक्ता लैरि पॉपुलेशन असि येंगलगा लमदम असिदा डॉक्टर लिसिंग अहुमलोम लाइफम थोपनि मरम असिना डॉक्टर सिंगी सुपरनेशन गी मतम सांगदोक्तुना अमादि अवार्ड पा स्ट्रेंग सिंग असि मेंशननबा अथॉरिटीना मतम सना मियेंग संगफम थोइ कॉन्ट्रैक्ट बेसिस ता अनेम खुसुमन पीदुना डॉक्टर सिंगबो अन इम्प्रूवमेंट गुम सिजननिंगबा मतमने हेक्ता सिजनबगी मोंग सथाबना सोल्यूशन पुरखलोय लोइनना अतोप डॉक्टर सिंगी पीबगुम MHS की डॉक्टर सिंगी NPA गी लैरिबा फंगफम थोपसिंग चपसाना फंगंदुना मथौ पंगतोहनबा सुंगनि MHS की डॉक्टर सिंग संगसिलिबा खोंजंग असि लेंगा के मयुक्त नते इनजस्टिस ओइबा थावोंग सिंग सिगी मयुक्तनि काथोकपा लोइनना लमदम सिगी सिंया तमिया सिनबा थुंगना मथौ पंगथोकलिबा डॉक्टर सिंग सिगी वोकट ngasi phawd lenga amadi authority na tungoina duna thambagum leiriba sinuaitaba phawi lenga amadi authority na matam sana doctor sing taliba demand sing pidabana satliba tha sigi taraga mari digi hauduna MHS ki makhada leiba analeng sing matam kaktana thong londuna MHS ki makhada leiba analeng sing matam kaktana thong londuna khongjang sangsilagani haina phongdokhiba leikrabani खोंजंग असिगी सरग मोइन हयेंदगी मणिपुर लेंगाकी मखादा लैरिबा डिस्ट्रिक्ट हॉस्पिटल सिंग प्राइमरी हेल्थ सेंटर सिंग प्राइमरी हेल्थ सब सेंटर सिंग अमसुंग कम्युनिटी हेल्थ सेंटर सिंग बा अनालेंग संग मतम ककना थोंगलोलगनी अदुमपु खोंजंग असिदा जेनिम्स ते कोनसिन खिरोय हायना डॉक्टर लोली पी माउना मखाताना फोंदोरकली अतोप पावमना G20 डेलीगेट सिंगी ममांगना बन ब्लॉकेट वोकट मिफम तौबगी ममी तहलोइसी एनबिरेन G20 की डेलीगेट सिंग लाकदबदुगी ममांगदा मणिपुर असि याम इंग सिंग लेबा मदि डेवलपमेंट लेबा लमदम अमा ओइना उहोननबा लमदम असिगी मियामना पुनो होनामिनासि मखोइगी ममांगदा बन ब्लॉकेट अमदि वोकट मिफम तौबगी ममी तहलोइसी हाना चीफ मिनिस्टर नोंथोंबम बेरेना फोंदोखरे वाफम सिंग असि चीफ मिनिस्टर ना थांगे असेंबली कंस्टिट्युएंसी की मनुंगसना लैबा मोइरांग खुनौद सेम सगलिबा संगाई एथनिक पार्क यंगसिनबगी खोंसता फोंदोखिबनि चीफ मिनिस्टर एन बेरेना मखा तारदुना हाय मणिपुर G20 की डेलीगेट सिंग अदुना लाखु मतमदा लमदम असिगी मियामना बन ब्लॉकेट वोकट मिफमना सिंगबा एजिटेशन तौबिगनो मीडिया दा अदुगुम पाव फोंबा फाव इकाइजे लोइनना सोशल मीडिया दा पोस्ट थाकतबिगनो लाकदोरिबा डेलीगेट सिंग अदुगी पुनिंग सिंग सिनफम लमदम ममोहेंसी मणिपुर इंटरनेशनल की ओइना अपुनबा मियाम लाकदबसी अहानबनी थासी की तरागतरेत इम्फाल दा तौगदब समिट असिदा मणिपुर की ओइना सखो थौरांगी दमकता इन्वेस्टमेंट तौनबा मियामनसु इंग तपना होनमिनसी माना मखताना हाय G20 समिट असिदा हौजिक फावदा पुना डेलीगेट चामगा तरागा मथै सरुक यागनी मसिगी मनुंग इंडिया की वांगगी लेबा कुनगा मथुइदगी तोंगान डेलीगेट यांखै यावरी हौजी संगा एथनिक पार्क असिगी संगा सकतपसिंग असि सादा मौद्रा लोइरे नुमिनिनी की मनुंगदा सादा चामा लोइरगनी मसिदसु नतना सेंद्रा बोट तोंगफम अमदि लौताकी फजब येंगनब सेमलिबा दुसु सादा मार्फु लोइरे अदुगा INA हेडक्वार्टर की लाइन दी सादा चामा लोइरे वाइ खरा थानब सेमदोक सेमजिन तौगदब ngaire हाइंगांगी मर्जिंग सिंग द लैरिबा पोलो स्टेचु गोविंदजी टेम्पल्स इमा कैथेल
Kangla sit sengbo lusilakli asumna Manipur miyam amadi BJP gi thaumising BJYM gi thaumising amadi district ki CSO club kyana magi assembly constituency pu masak fazana bu hona biriba sigidama thagasariaki ngasi gi yengsin khongsat adur education minister TS Basanta Kumar minister letpa hokip moirang AC gi MLA Thongam Santi LDA gi chairman M Ashni Kumar amadi lenga sigi makok thongbo official kya su saryaki makasa tharak poina to papaw mana popular na anticipatory bail player tarokle tha sigi mapani numidang pung mapalom tarak parai Lampel Police Station ga nakna leiba mafam amada BJYM gi member singbu phurami haiba thaudoki matangda Lampel Police Station register tawduna lokhatpa case FIR number 32 close to 2023 ga mari lenana Manipur Pradesh Youth Congress ki president oirabaning 1000 popular sai kungni pat apokpa and Ramesh Phayeng mayai lekai da leibana petitioner oiduna case asidagi anticipatory bail pibinaba player torkre Maki bail player singa si Oripok Serap Court Complex leiba Session Judge Imphal West Court puthorokibani tarokibani court na mahaki player sibula kholaduna khanaraba matungna mahakna tarokliba player siga mari leinana Lampel PS ki officer in charge the case asigi mari sumba report ama tha sigi taragatur phawgi manungna court pikhalangnaba direction pikre police ki mekedi pirakpo report taraba matungda maki player si numit adumakta court na hearing satharagani hari panbe abadi mahakna ngasi file torokiba player na thaudo do thukraba matungda Lampel PS ki assistant sub inspector amana lusingba police team amana maki mayumda laktuna makpu phana na bhona ramki matamadura mak atopa leikai gi imung amada angang singbu tuition tawduna laiki haina su phongdokpaga loinana police ki ASI aduna popular gi apopada imung aduda thihumegi thabak sathanabagi search memo amas piramki aidi loidana mathangi numita popular Lampel PS na masala na samon ama supira kiari samon adu gi matungina mahak register tawdun locally ba case asiga mari leinana tha asigi taraka mathugi ayuk pung tarada lakna na ba khangalakhi bani hari adumaina mahakti case asida lana sangsinduna maral season mani maki maikedi gi offense amata satakhiba leite amasum mahak miyam ikai khumnari ba misa ama oibana mana case asidagi mirror oina bigi khutong chapa leite amasum case asigi evidencing temper tawna bigi leite haki mak court ki aba yaudana Manipur gi mapana satloi have wafam phongdokpaga loinana case asiga madi leinana police na maki mathau tarakpada masa phangani haiba wafam su court phongdokhi makasa tharak poina to papawmana Manipur Civil Services Combined Competitive Main Examination 2016 MPSC na recommend toraba candidate sing lengakta sa simaru hundoksi matong oirabra DP na offer form loroga mensilaba matong na submission torokadabani haibagi notification cancel tokraba matong Domina election kre Manipur Public Service Commission MPSC na lauduna pangthokiba Manipur Civil Services Combined Competitive Main Examination 2016 da asoiba aranba pikthana yaure haibu wafamdagi examination asida sarugyaba candidate khrana High Court of Manipur da wakalakpadagi Supreme Court of India phau yaunaduna examination adu cancel tokraba matung nahonana amuk pangthoklabasu masigi result mai pakpadi commission asin recommendation taroknaba candidate singda lenga ki maikedi offer form piragani hiramlaga amu cancel tawkibada haujuk forward examination asi laina mathak laiman makha onuna leirabra haibagi wohang miyoi kyan hangnarakle wang asi Supreme Court of India na pirakpo direction gi matungina cancel tawkraba examination asigi mahutta mamangi kumja English singaniga kungani thuida main examination amuhana pangthokpada saruk yarubadagi mai paglaktuna MPSC na recommend taroklaba candidate singda natana maike kyadagi miyamna hangnarakpani oirakliba phiba masidadi laibak wathok oikiba MPSC na lawba Manipur Civil Services Combined Competitive Main Examination 2016-2022 asidagi mai paglaklaba candidate singi maraibak hauju phawra tamangamdre kumja English singaniga taraga trukta pangthokiba MCSC main examination adu cancel tawkhrabanina masigi mahutta Supreme Court of India na pirakpa direction gi matungina hairiba examination asigi fresh examination adu kumja English singaniga kungani thugi May 13 tagi hauraga June taraga mate phawpa pangthokibani mawangi kumja English singaniga kungani thuida amuhana pangthokiba examination asigi final result na November kungani thu English singaniga kungani thuida lakthokibani result asigi matungina MPSC na sarugya khiba candidate singi manungdagi candidate samaga humfugani panbu tungan post singi interview personality test sarugya bagi qualified oidi haidun recommend tarokhibani loinana tungan ba MCS MPS SDC MSS amasum EO na singba post marfugani thugi mai paklaba candidate samaga
humfugani sigi combined merit list ama MPSC na November 12 English ngani 12 da Manipur government recommend torokibani MPSC ki recommendation siki matung na lainga ki Department of Personnel and Administrative Reforms Personnel Division ki Joint Secretary DP na December 13 English ngani 12 notification na mathoki notification aduna MPSC na recommend toroklaba candidate singa sida khan kibana makoi Manipur Secretariat South Block ta leiba DP section digi makoi masama sagi offer form sing December 13 matho English singa niga 12 ga hauraduna lauraba yagane aduga mensilaba offer form singa dubu aroi boina pikhalakadabagi matam jana wari taraga humda English singa niga 13 gi nungtil gi pung ahum phawbani haki phariba matam asi joint secretary DP na thopa notification asina khangan kibaga loinana karigum offer form launabagi damak piriba matam asi gi manungda lauradraba natragana submission tarokadabagi piriba aroi ba numit asi phawbagi manungda pisilaktrabadi adugumba candidate adu mangona piriba service asida interest laitre haina laugani haiba akan section was khan gibani adu khwai gi nganglibadi MPSC na tungan post mark fugani thugi dam recommend toroglaba candidate sing the offer form lauragadabani amasum pisilakadabani haiduna matam piduna thokripi notification adugi thangnaba numit December 13 ga mathoida DP gi joint secretary adu mangna anobo notification adu amamuk thoktuna mangna December 13 English ngani ga kungani thu offer form lauranaba amasum pisilaknabagi matam na singba piduna thokripi order adu cancel tawre haina khangalakhi hadi Amaromdana Imphal Tamai Lambi gi Asamba Lambi oiriba khul ani samna haliba thong athubada sabiyo Imphal Tamai Lambi gi khwaidigi samba lambel ama oina satnariba Khonglan Atongba amadi ti Waisong khul ani samnanaba irang turel gi mathakta sei ongi mamangdagi saba horamlaga ngasi pawba lusindna leiriba thong asi athubu matamna lusinbinaba Liangmai naga Council Eastern Zone langa ke pungning singsilakri thong asi gi matana Council asi gi General Secretary Dinpi Marian Maina Fongdokibada Manipur gi khwaidigi ariba state highway singi manungsalibi Imphal Tamai Lambi asi laingaki maikai digi matam kya gi mamangdigi hauraduna sembiraktabana maram oiraga ngasidi miyamgi sathok chasinda asuki mati khudong sadre maroina lambi asi gi mafam kya da komjau kya laibana gari thauba amadi atongba singdasu awa boire lambi asi nongsuba matamdana laikom thokle aduga atai matamdana uful nami satpangamnadre lambi asi satpegi khwaidigi sambu oiriba amasum Thanglon atongbaga ti waisonga samnariba irang turel gi mathakta sai ohungi mamangda thongsagani haiduna haugolamlaga masi lengdana leriba sendaki walking season da sema lusinna bathabak suba hobiro kariguma thongasi nungju tha lakthne gi mamangna saba loi haudrabri turel gi imai hek wangkhalakpaga hairiba khul ani asi phawnaba yadabana maram oiraduna Imphal gi tamai satpa miyamna su lambi asi phawduna satpa yararoi ki maram asina lambi asi da satliba miyamna thengnariba khudong sadaba kya yenglaga lainga ki mari lenaba singna Imphal tamai lambi IT road asibu nauna semjenbiu amasum thong asibu asisu sabu lusinbiu ki Makasa tharak poina to papaw man lana sandorok lebak thibani Indian Red Cross Society Manipur State Branch ta leiraga aran mathaba kya tawrambagi maralda suspend tawkraba miyemana branch asibu ani thokle haina media gi kuthangna lana paw sandorok pas yamna lebak thibani State Branch asi ani thokpa leiti haina IRCS Manipur State Branch ki chairman Dr. Y Muhen Fongdokre MG Avenue da leiba society asi gi office ta pangthokiba pawgi mifam amada chairman Dr. Y Muhen makhatara dunai ki thasi gi taruk Indian Red Cross Society Imphal West District Branch ki vice chairman oibani haiba khundongbam jadu kawmi emana media ra society asibu ani thokle hairak pasi angpapui Manipur governor na president oiba society asinatana atopa Red Cross Society amataliti loinana jadu hariba miyesi Red Cross Society da leiraga sil thungi thapakta amot palebidigi hauji suspend tawduna leiriba miyemani mangna tawkiba aranba kya tubu kupsinana bo honabada society asibu miyamna lan ohunana ba tawrokliba thawong si tawbigano miyamna su asiguma miye asina hariba wapam asina thajaba tawbigano haina su mangna pawgi mifam adu makhatana phongdokhi amaromdana health department gi exam aranma toramba matai manau police na phare Assam State Health Department na lawe examination amagi question leak oina bagi thodok ta sina bani haiba matai manau police na ngasi phabangam kredi police ki report matung ina hokiba thangse numita Assam Health Department na lawba grade 3 gi exam ama pangtokhi haibe exam asi gi question khara matai manau ani sina aran bamongda social media ra thadorakhi bani thawdo asi da chena bagi damak pharaba mi ani edudi Mofis Udinama Sumaki Luinabi Nazama Begamni Makuyani Assam gi Morigaon district manungsanba Moira Baridagini report singi matungina examination hall da
क्वेश्चन पेपर अदुगी सरुक खरा थेंगनखि मदुगी मतुंग कनागुमा मिवे मना क्वेश्चन पेपर अदु फोटो कापलाबा मतुंग सोशल मीडिया दा अपलोड तौरखिबनि थाउदो असिगी मतंग थिगलुबु मतमदा क्वेश्चन लीक ओहेनबगी थावोंग असि नजमा बेगम न सतखिबनि हाइबा खांग मंगमखिबनि हाइरिबे एग्जाम अदु नजमा बेगम मसासु सरुक याखेनसु रिपोर्ट सिंग हाइदि मखासा थरक पोइना तो पाव मना IIT माहिरुइ अमा मतोमद सिजखरे मसागी सै तरागनि पालम सुरबा IIT बॉम्बे तमा माहिरुइ अमा महना लैरिबा हॉस्टेल अदुगी तरे सुबा माथोलदगी सोंग थरक्तुना मसा मतोमद सिजखरे हेना पुलिस की मेकेदिगी फुंदुरखली पुलिस की रिपोर्ट मतुंगिना थाउदो असि पोवाइद लेबा इंस्टीट्यूट असि कैंपस ता थोकिबनि माहिरुइ असिना मतोमद सिजखिबा अदुगा मरि लेदना आइब सिरोल अमता थममखिदि हिरामसिगी मतांगना पुलिसना केस अमा रजिस्टर तौदुना थिजिनबगी थबक सथाबौख्रायदि अमरोमदा अतोप माहिरोई ग्रुप अमना फुंदोरखिबगी मतुंगिना इंस्टीट्यूट असिदा शेड्यूल कास्ट माहिरोई सिंबो हंथना येंबगा लोइना यामना तोइना मेंटेन हरासमेंट पीबदगी दर्शोलन की मसा मतुमदा सिजखिबनि कैंपस असिदा रेशियल डिस्क्रिमिनेशन की थवोंगसिंग यामना तोइना सथादुना लाकली पनबा याबदि लेखिद्रब माहिरोई दर्शन सोलन की अहमदाबाद तगिन हाइदि अतोप पावमना मरु लोइसंगदगी माइबा माइबी थाखिबा लेति थासिगी तरेतगी कमरंगा खुनिंग थेक्जरीबम सिरी सिरी शिव महादेव हरावदना मरु लोइसंग पंडित लोइसंग कोनुंगदगी अयाबा लौखिबा लैते अमसुम माइबा माइबी पेना असैबा अमता थगोलगिदमक सरुक याखिबा लैते हाइना मणिपुर पंडित लोइसंग मरु लोइसंग सेक्रेटरी सिरोल अमन हाइदि लाई हक्तक्तगी ngasi फावबा मरु लोइसंग उमंग लाई हरावगी सना कंगलोन कायदना लेबाकी एफनबा खुनचाव लैसावनबा थगोल तौदुना लाक्सरी कनागुमा माइबा माइबी पेनाना सिंबा मरु लोइसंगी सना कंगलोन युवांगबदा तौरबदी युमदा कुमहंदुना लाकली हाइरि जरिबमगी सिरि सिरि शिव महादेव हरावबदा मरु लोइसंग हिरम अमतगा मरि लेनदे अमसुम माइबा माइबी पेनारोय थाखिबा लैते अमसुम चे कखिबसु लैते मरु लोइसंग लैरिबा मखि उमंगलाई हरावबा कंगलोन सुमना पांगथोकनी लाना तौबसिंग मरनाई पांगथोक तोक्सिनबा कंगलोन कायबसिंग लेबाक मियामना वरक पियु वखल तहनबियु हाइदि अतोपा पावमना नारोगे थौदांग पौक्सीदिगी CM की इंस्ट्रक्शन मतुंगिना आर्कियोलॉजी टीमना यिंगसिनखिरे प्रिजर्व तौगदोरी मीगा लाइगा सन्नरिङै मतमदा इबुदा वांग्ब्रेना अनाल निङोल संनु लौब लाकपदा अनाल फुरुकी अकनबा वम खेलगा नुंग लंगनदुना पंगल संगिंग तौनबदा इबुदा वांग्ब्रेना ngamduna संनु लौखि हाइबा वारी अदुदा यावखिबा थावांग खेलना पथारंबा अमदि माकी हुइगा काइगा खनबगी खुंगुल ममिताबा नुंगसिंग ngarang sandil district ki sakpi karong mayada leiramba thengnabadigi chief minister N Biren gi pokta matukina art and culture gi director L K Sorjit state archaeology department gi superintendent ke Sachikanta amadi isam gi advisor N Rajendruna lusingbu team amana ngarang satuna hakthengna satuna yengsingkhre hongsad aduga mari leina art and culture gi director L K Sorjit na phongdokhibada thuan khel gi khongul amadi महाकी हुई अमसुंग कई खनबगी खुंगुल नि हारिबा नुंगदा तारिबा खुंगुल सिंग अदु साइंटिफिकली स्टडी अमा तौनबा आर्कियोलॉजी टीम थारगा यिंगसलगनि अनाल सिंगी लैरिबा थाजनबा सिसु 1st century AD दगी सुथांग नाइना लाख मखोई लिटरेचर दा रिफ्लेक्ट तौबा अदुगा मसिगी अइबा लै हाइनसु फोंदोकपा लै मदुसु खोमजिनना बहनाखिगनि हौजुक लैरिबा खुंगुल असि महा मथक्ता कुपसिनदुना थमले अनाल गोबे traditional house amasu memory oinaba mafam adu saraga thamle ibuda wangbren gi laisang amasu mafam adu saduna thamle hariba singasi mathang mathang development tawba yanaba chief minister gi advice matung ina yengba lakpani haiba jaga si ningthina development tawrabadi sandel gi jaga si tung koina tourist site am oiba loinana aikhoi gi anal ga lainariba asigumba khudam sangdam kya du lai habdu develop tawna bi study si loiraba matungda conceptual plan amasu soidana lakana khi लोसिलकपोइना तेंतकपा पावमना युमै साकपदा नुपी अमा यावख्रे ngase angan mapung ahumlom tabda Chuchampur district ki Sangaikot block ki manungsana L Khakol village tagi nemza hat mate sei marfu mapura belai kidrawa konkulet mate kau nupi ama mayumai sakpada yakhre yumai salakpa duda khunja singna kanba yamna kan hona ki adubu nupi adudi kanba ngamhodre mai sakpada gi nupi yum manung adumakta lekhidre mai adu matau karamna horakhibano haiba khangdri swahidi adu hausikoi nadi myam pau sisu matang sa lusinjarage masum myam puna no update ngamina sene su channel sigi mekedigi myang ifom na makata na thamjari